manipur gi hauzik oiriba fibam yenglaga manipur police ki apunba timna thiba humbagi thabak leptana chathari ngasisu bisnupur police amasung crpf ki apunba timna ayukta bisnupur amasung churachandpur district ka tainabada leiriba pangalamkhai dagi new canon village ki mafam singda thiba humbagi thabak chathaki thiba humbagi thabak chathaba duda yumthong humbutara romda changduna mioi chamaga yangkhaini toi masak khangdopagi thabak chathaki adumoinamak thiba humba duda mifami pundi yaukide hairi manipur gi hauzik oiriba fibam yenglaga manipur police ki apunba timna thiba humbagi thabak leptana chathari ngasisu bisnupur police amasung crpf ki apunba timna ayukta bisnupur amasung churachandpur district ka tainabada leiriba pangalamkhai dagi new canon village ki mafam singda thiba humbagi thabak chathaki thiba humbagi thabak chathaba duda yumthong humbutara romda changduna mioi chamaga yangkhaini toi masak khangdopagi thabak chathaki adumoinamak thiba humba duda mifami pundi yaukide hairi